Paukjadi yumpam oiba maru oiba pau kharap te tawjari. Dukan amadi potpham allotment sathabasi mari lainabasingna yangsinbiyo. Thobal Bazarda Bender Marfumatoi Amadi District Agriculture Office Mama Manakta Potpham Zamakun Amadi Dukan Marfuganipan Asi Karbar Towning ba Thobal Prajagi Apamba Aning ba Karimata Yangbidana Thobal Municipal Council na Uran Lona da allotment pibagi thawong ama Chathabasi Yaba Ngamloi Athuba matamda praja miyamda ningthijana khanganaba miyam khangna open lottery oina pangthokpinaba People's Welfare Organization PWO gi President ke SIS Bhimona thatharopa serol amada phongdorakle Zerol asina makha taraduna thawung asiki matangda chumthopinaba mari lenaba authority gi pungning chingchilakle karigumba haijabasi thabak oina onthokpirakdaba taragadi hiramasigi matangda Thobal apunba lupna jangchilakpa thabak thawungsingda organization asina thawai hakchang yauna sawallakle Arobeda Marik Pidagi, Majrabi Ondring the Mari Lenaba, Mahut Minister gi Puning Sinchilakli, Haina, Zerolosida Palakle, Atopa Amadana, Amamba Numid, General Straknam Hopsagi Punchida Akaiba Tokle. Manipurna India the Thbk Numid October Taramanga Janingdaba Fongdoktuna Tongan Ba Lalhuksina Koba General Straknangasi, Miamki Punchida Akaiba Tokle. Kumza Sok Lishik Amagaza Panifuga Mapangi October Taramanga da Manipurna. India the Thbk adu Namduna Manipur Lousinkhibani haina Yaningdaba Fongdoktuna tongan ba lup kaya na ngasi ayukta ginibidang wairam phaupa general strike koukhiba lup kharara numit asiba amamba numit haina so pangthokle ngasi gi general strike asina maram oiduna kaithil amadi dukan kaya hangna khite lambi da gari chatpagi sangsu nemke general strike asigi yanglaga lambi da police king action bagi thabak kaya lokhalle haujuk phabagi oina da tabak thokdok thokpagi pau leite SOP gaktaba music mathakta drive jathaduna bhab tanaba honare COVID-19 laichatdagi ngakthoknaba sarkarna piriba niyam ngaktaba music mathakta Manipur police na akanba thabak jathare Imphal East District Police na ngasi jila asigi tongan ba mafam sida COVID-19 chatna pathak ngaktaba singki mathakta drive jathaduna piyambo bhab tanbagi thabak jathage jila asigi kongba mamangda district police ki team amana Jila asigi kongwa mamangda district police ki team amana COVID-19 ki SOP ngaktaba sing phaduna lambi kinakanda phamanba marks ublakta sing fine thian bana chingba tawduna miamda akanba section wafam kaya thamkhe lamlong kaithil dasu khurai social job club nasu district police khosamnaraga COVID-19 laichatagi ngakthongna ba sarkarna piriba chana kanglon sing ngakna ba amamba thakta angamba thakta honakhe Manipur da laichat asina maru oiduna laikai khudingmakta hana positive oiba amata leiramdaba adu haujikti laikai khul sinba thungna COVID-19 positive oiba yauksilakpa laichat asi sandokpagi masing nongma nongmagi hengalakpa amade sibagi masing ju hengalakpa matam asida miamna bhapta daba mong amada COVID-19 laichatagi isana isabu ngakthok chanaba sarkarna amade miamna niyam sing haktana lambi sorokta pangchatta chanarakpa dukan sing pot jonba amadi leiba taunaba tarabadi afaba amadi nate Masina aikoi khudimukta laichat asina akiba amadi soidana piragani aina khurai social youth club music na phongdoraki aire maragasi the covid patient Henggatlakpadagi Imphal hotel covid care center Onthoknaba Leingakna thapak pikhre Manipur da COVID-19 positive oibagi chang wakhalakpaga loinana ngarang phawbada state asida laichat asina maram oiduna sihengebba migi masing chamaga supna ahum sukhibaga loinana Leingakna lakholakpa second thorangki khongthang ama uina Imphal ki North AO sidal leiba Imphal hotel asi covid care center oina ba Leingakna thabak paigatpa aukhre haina pau ki source amana aire Pawasina makha taraduna hauji COVID-19 positive oibagi chang wangkhalakpana maram oiraga Leingakki ana layangsang asida leiriba phamung masing sing konaraktabana maram oiraga Imphal hotel ba covid care center Onthoknaba thaurang lokhalakpani aire Hiramasigi matangda Chief Minister N. Biren na mayay tangbal lagduna athuba matamgi manungda mari day na baloisan kilusing basing yauna mipama mapangthok na bathorangsu lakot ba aukhre aire nagalamaromda REMS amadi Zenems Hospital da COVID patient sing kedabagta Dr. Singna tawriba thabak sing engchanna ba Manipur Leingakna IS officer ani asidagi mathok tohon ba aukhre aire Thobal SP gi lapjing makhada by election ningthi na pangthok na ba nisagi potlam phagat ba leptre Mathang thagi November 3 ta kendra manga ta pangthok kadoriba maraki mikhal ase Santi oina pangthok na bapandam da Thobal District Police ki SP Dr. S. Ibomjagi lamjing makhada Khongdrom Police ki OC K. Santos amadi Thobal District ki Commando ki apunba khutpu amana Langathel area da thibong bagi thabak jathakre ngasi ayupung mari makhai deki pung taruk makhai rom thiba hombagi thabak jathaba aduda yum marfu manga gi nopa nupi punna mioi chani yangkai verified tawraba matung mioi ahum dagi ju sungbada sinaba potlamjeng amadi ju sing kaya phagat khre Pagalaba musing adudi Langathel laikom dagi sagol sam inaw bisay kun kanipan mapuroy ba sagol sam rosan
laikum kaitil lagi poyam joy sahim bogani thoi apokpat laikidraba pi yaimbi atopa amaduna langathel laikum laik kaitil dagi sagol sem beswalata sahi kunthamanga mapuroiba sagol sem suresh kawi haire Paraba polam single luina na miyoi ahumba khongjom exercise station da sinakre haire ningsing bajai lakliba November tarita pangthokadriba by election asida santi oina pangthoknabagi damakta Thawal district police ki SP Dr. Ibom chana yujon ba amadi yu chungbana chingba tawbidanaba mamhangdasu khangankiba laikre haire aki akang pirakpagi thawung yaningde ward member Moirang Municipal Council की वार्ड नंबर 7 दा तारामंगा सुबह फाइनेंस 2019-20 की वार्ड डेवलपमेंट फंड की अहनबा इंस्टॉलमेंट दा साखिबा ड्रेन अमदे टॉयलेट क्वालिटी मेंटेन तौदे मरमतुना थाथरकी फंड अदुगी अनिसुबा इंस्टॉलमेंट काइथोकपदा आथिंगबा थमलुबगी दमक वार्ड असिगी वार्ड मेंबर अनिदा आकी अकंग फिरक फसि यानिंगदे मसि तौबिगनु हाइदुना काउंसिल असिगी वार्ड नंबर 7 की मेंबर युंखाइबम सितारंजन फोंदोरकले Wafam asing Mahakki Municipal Council asigi Ward number 7 ki Ward member oiriba P.S. Noren ki Moirang Philem laikai da laiba yumda iram masika mari lainana pangthokiba paugi mifam amada aikibane Jidaranjana makhatana aikibada Moirang Municipal Council Ward number 7 ki development ki oida thatharakba finance chok lising ani taraga mapan kungi phan ase maram chana sinabagi mami tai kudamoina airabada taramari suba finance chok lising ani taramapan kungi Pan asi ahanba installment Loukhtkhre matung ward asida toilet amaga drain aniga work program oina thagalakpagi matung inna thabak suba Loukhkhre aduba ariba thabak sing asi office ki piriba estimate ki matung inna thabak thoram sing asi amata mapung phaba oidre masida ward number 7 ki miyamna wakalakpadagi chaliba tha asigi tarada municipal council asigi executive officer amadi chairperson da ahiba wakat cherol pesinduna khankhre aduba haujuk phaba pisin khriba wakat cherol adugi paukhum oina thabakta onthokpa leitre Hiram masigi matagda mifam phamkiba leire mifam aduda anisuba installment gi lakliba phanasi athuba matamda kaithoknaba kanna taksilakpa leikhre Hariba wafam aduda isamak amadi PS Noren member anina ward asigi myamgi khanduna quality maintain tawraga thabak sudabana makhatana phan kaithokpada athimba thamlakhibane athingba thamlibagi maramdi ahanba installment adu mafam kadai kadai da sinakre khanglaba matungda khanasi aibagi athingba thambani asumna Athing thamlingai charak asida ngarang masak khangdaba miyoi amana telephone ki khodangda ward member oiriba PS Torenda lagliba tha asigi tara taret phawgi manungda khudek piduna paisa kaithokadabani aina aki akhang pirakhi punamaksi yenglaka mari leinaba department na lokhotpam thokpa thabak lokhotpinaba media ki khodangda apel tawjabani aike matung tarakpada ward member oiriba aikhoi anida aki akhang pibiganu aina sumakhatana phongdorakle Atokpa yamna nuaidaba pau amadana Nupi amana Mahakki Machanupi bu Mapung Fana Pijaba Ngamloidabadagi Hattokkhre Coronavirus ki laichat na chupam nomphap leitabadagi nongmagi suraga sajariba lebak asigi imung kayadadi asoba saithik ama piri Uttar Pradesh ta selthumgi awaban nanglabi Nupi amana Mahakki sahi taruk tak ngaribi Machanupi bu mabuk thana Pijaba ngamdana charai helagani khanbadagi Hattokkhre Thbk asi Andia Police Station ki manung channa leiba base ki khungkangda thokibani Bawasigi matung ina Nupi asigi Machanupa ani amadi Machanupi ama leibada mama asina Machanupi asina sauraklaba matamda Mahakki luhongbagi sel amadi ahunpot puthokpa ngamloidabadagi Machanupi asibo harkhibani haire Mahakki mapuroiba adu labor oibada natana accident tawbadagi Mahakki thabak suba ngamdabadagi imung adu khamthengna warakhibani haire madugi matung Nupi asina imung asibo yamna wana purakhibani haina report asina makha tare Usa Thbk ubi masa ahonggi mama oiribi asi police na mihar pagi marada phajinkre haire arweda content sing asigi maroiba pau khara asiba pawdam jariba Manipur local news YouTube channel amadi Facebook page asidagi yengbiri punamak pothaga chari loina na channel asina dom dakanara badi subscribe like and share tawba kawbi ganu punamak pu amuka na thaga chari